ꯅꯤꯡꯊꯧꯔꯦꯜ ꯃꯈꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯉꯥꯡꯈꯔꯩꯃꯅ "ꯀꯔꯤ ꯇꯧꯔꯒꯦ ꯅꯨꯄꯥ? ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" "ꯅꯨꯄꯤ, ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯗꯤ ꯄꯥꯝꯃꯤꯗꯣ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯤꯠꯁꯤꯗꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯒ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯅꯍꯥꯛ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯕꯤꯌꯨ꯫ ꯃꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯖꯔꯣꯏ." "ꯅꯨꯄꯤ, ꯅꯪꯁꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯈꯤꯕ, ꯑꯩꯅ ꯊꯥꯖꯕ, ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯃꯤꯇꯥꯔꯣꯏ꯫ ꯑꯩ ꯍꯌꯦꯡꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯪꯗꯤ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯛꯀꯦ꯫ ꯃꯗꯣ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗꯦ ꯅꯨꯄꯤ꯫ ꯌꯦꯡꯉꯨ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯂꯨꯔꯒꯦ ꯍꯌꯦꯡ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯌꯣꯛꯁꯤ ꯍꯥꯏꯕꯗꯣ ꯌꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯌꯣꯛꯄ ꯇꯥꯔꯕꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯌꯣꯛꯁꯤꯀꯣ." "ꯅꯨꯄꯤ, ꯅꯪꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯤꯕꯅꯤ꯫ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ ꯊꯥꯒꯠꯄ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯨꯄꯤ." "ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯂꯩ ꯈꯔ ꯏꯇꯥꯔꯣꯏꯁꯤꯡꯒ ꯍꯦꯛꯂꯨꯈꯤꯒꯦ." "ꯐꯔꯦ ꯐꯔꯦ, ꯍꯦꯛꯂꯨꯔꯣ." ꯑꯁꯨꯝꯅ ꯉꯥꯡꯈꯔꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯁꯤꯡ ꯍꯩ ꯂꯩ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡꯁꯤꯡ ꯍꯦꯛꯇꯨꯅ ꯃꯈꯣꯏ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯡꯈꯔꯩꯃ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ "ꯅꯪꯁꯨ ꯆꯠꯂꯨꯁꯤꯔꯥ?" "ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯒꯦ ꯅꯨꯄꯤ꯫ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯈꯟꯅꯒꯗꯕ ꯂꯩꯔꯦ, ꯌꯥꯔꯔꯣꯏ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯀꯅꯨꯀꯣ." "ꯍꯣꯏ." ꯑꯁꯨꯝꯅ ꯉꯥꯡꯈꯔꯩꯃ ꯑꯃꯗꯤ ꯃꯤ ꯈꯔ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯀꯠꯆꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯅꯤꯖꯔꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨꯕ꯫ ꯑꯩꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯍꯟꯕꯤꯌꯨꯕ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ." ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯕ ꯃꯇꯨꯡꯗ, "ꯅꯨꯡꯁꯥ ꯑꯁꯤꯁꯨ ꯃꯩ ꯍꯧꯅ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯄꯣꯊꯥꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯡꯈꯔꯩꯃ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯁꯦꯅꯥꯁꯤꯡ." ꯁꯦꯅꯥꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ "ꯌꯦꯡꯉꯨ ꯃꯍꯥꯔꯥꯅꯤ, ꯑꯥꯗ ꯎꯔꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤꯗ ꯄꯣꯂꯥꯡ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ, ꯃꯁꯤꯗꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣই ꯑꯉꯥꯡ ꯑꯁꯦ ꯂꯧꯈꯠꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯄꯣꯂꯥꯡ ꯑꯗꯨ ꯄꯨꯔꯛꯂꯗꯨꯅ, "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅꯁꯨ ꯄꯤꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯖꯥꯠꯅꯣ? ꯇꯁꯦꯡꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯨꯟꯊꯣꯛꯄꯤꯔꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ, ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯔꯥꯅꯤꯅ ꯌꯣꯛꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯨꯟꯇꯣꯛꯂꯝꯂꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯌꯦ."
ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯥꯅ ꯎꯕꯤꯗꯨꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯣꯛꯀꯅꯤ ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯒꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯎ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯍꯥꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯉꯥꯡ ꯑꯁꯦ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯑꯃꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯈꯨꯗꯝ ꯃꯐꯝ ꯑꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯈꯨꯗꯝꯅꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯇꯨꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯡꯂꯝꯃꯤ ꯉꯥꯡꯈꯔꯩꯃ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯜꯂꯛꯂꯤꯕ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯝꯕꯥꯜꯅ ꯐꯥꯖꯤꯜꯂꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯩ ꯃꯍꯥꯔꯥꯅꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯄꯅꯤ ꯉꯥꯡꯈꯔꯩꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯤꯔꯥ ꯀꯧꯏ ꯑꯩꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯏꯆꯥꯁꯦ ꯍꯤꯡꯍꯧꯅꯕ ꯆꯦꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯩꯍꯥꯛꯇꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯍꯥꯔꯥꯅꯤꯅ ꯏꯆꯥ ꯁꯛꯅ ꯑꯃꯨꯛꯇ ꯌꯣꯛꯄꯤꯌꯨ ꯉꯥꯡꯈꯔꯩꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯂꯒꯦ ꯊꯝꯕꯥꯜ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯃꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯃꯈꯥ ꯇꯥꯅ ꯃꯤꯔꯥꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯒꯅꯨꯀꯣ ꯃꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯆꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯌꯥꯏ ꯃꯗꯨꯅ ꯃꯍꯥꯛꯅ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯧꯊꯣꯛꯄꯤꯒꯅꯨꯀꯣ ꯉꯥꯡꯈꯔꯩꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯝꯃꯤ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯔꯒꯦ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯦ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯣꯏ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯇꯅ ꯂꯣꯝꯗꯨꯅ ꯂꯣꯏꯈꯤꯕ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯍꯥꯔꯥꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯤꯔꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯈꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯃꯤꯔꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯅꯨꯄꯤ ꯑꯁꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯊꯥꯅꯨꯡꯗ ꯃꯄꯣꯛꯁꯤꯃꯒꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯃꯃꯥꯒ ꯃꯆꯥꯒ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯝꯂꯝꯂꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯅ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯂꯕꯅꯤꯅ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯌꯣꯛꯀꯅꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯄꯣꯊꯥꯖꯔꯁꯅꯨ ꯃꯍꯥꯔꯥꯅꯤ ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯁꯅꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯃꯍꯥꯔꯥꯅꯤ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯐꯔꯦꯁꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯈꯣꯡꯗꯣꯏꯅꯕ ꯇꯧꯔꯁꯤ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯍꯟꯈꯤꯔꯝꯃꯤ ꯉꯥꯡꯈꯔꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯅꯥꯁꯤꯡ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯉꯥꯡꯈꯔꯩꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅꯁꯨ ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤꯁꯨ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ
ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯒꯅꯤ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯃꯨꯛꯇꯗ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯤꯅꯕꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯈꯪꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯟꯒꯨꯝꯁꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯅꯨꯄꯤ, ꯃꯗꯨꯃꯛ ꯑꯩꯈꯣꯏ ꯂꯣꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯗꯨ ꯍꯔꯥꯎꯕꯅ ꯃꯌꯥꯝꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ, ꯅꯨꯄꯤ, ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯔꯦꯝꯕ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ꯫ ꯌꯥꯝ ꯐꯖꯩ ꯃꯃꯤꯡꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯦ꯫ ꯃꯗꯣ ꯈꯪꯗꯣꯛꯅꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯕꯣꯔ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯑꯍꯜ ꯑꯣꯏꯍꯟꯒꯅꯤ? ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯟꯅ ꯐꯪꯕꯅꯤ, ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯍꯜꯂꯁꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯄꯨꯔꯦꯝꯕ ꯆꯍꯤ 15 ꯁꯨꯔꯦ, ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯆꯍꯤ 19 ꯁꯨꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯔꯦꯜꯅ, ꯏꯄꯥꯒꯤ ꯄꯨꯔꯦꯝꯕ, ꯊꯣꯏꯅꯨ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ? ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯅꯛꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯂꯥꯛꯄꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯒꯦ꯫ ꯊꯣꯏꯅꯨꯅ ꯅꯣꯛꯂꯒ, ꯄꯥꯕꯨꯡ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯂꯝꯗꯥꯏ ꯏꯃꯥ ꯄꯥꯕꯨꯡꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯀꯩ ꯍꯥꯞꯄꯤꯗꯣꯏꯅꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯗꯨ ꯐꯠꯇꯦꯀꯣ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯑꯁ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ, ꯍꯩꯃꯥ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤꯗꯃꯛꯇꯅꯤ꯫ ꯏꯄꯥꯒꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ꯫ ꯄꯨꯔꯦꯝꯕꯅ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥ ꯑꯁꯤꯗ ꯋꯥ ꯑꯁꯤꯕꯨ ꯍꯦꯛ ꯉꯥꯡꯕ ꯉꯝꯃꯤꯗꯀꯣ, ꯏꯀꯥꯏꯗꯦꯗꯀꯣ ꯏꯅꯥꯎꯅ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯄꯥꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯍꯧꯔꯤꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯃꯤ ꯈꯔ ꯎꯅꯔꯨꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ꯫ ꯃꯤꯅ ꯑꯃꯨꯛ ꯉꯥꯡꯅꯈꯤꯅꯤ, ꯏꯄꯥꯕꯨ ꯃꯤꯅ ꯉꯥꯡꯅꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯏꯌꯥꯝꯕ, ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯁꯦ ꯅꯅꯥꯎ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯨꯕꯣ? ꯀꯔꯤꯒꯤ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯣꯏꯕ ꯆꯠꯄ ꯌꯦꯡꯕꯕꯨ ꯄꯤꯗꯦ, ꯑꯗꯨꯒ ꯅꯣꯡꯃꯇ ꯅꯆꯟꯅꯩꯕꯨ ꯑꯍꯥꯎ ꯑꯊꯨꯝ ꯑꯃꯠꯇꯁꯨ ꯆꯥꯎ ꯍꯥꯏꯅ ꯄꯤꯕꯤꯗꯦ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ, ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯔꯛꯄꯒꯤꯅꯦ꯫ ꯅꯪꯅ ꯆꯍꯤ 13 ꯁꯨꯔꯕ ꯀꯥꯟꯗ ꯆꯠꯁꯤ, ꯏꯕꯨꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ꯫ ꯏꯕꯨꯡ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯄꯣꯕꯤꯗꯨꯅ ꯑꯃꯗꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯑꯩꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯏꯕꯨꯡꯅ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯅꯆꯟꯅꯩꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯤ꯫ ꯀꯩꯅꯣ ꯏꯆꯟ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯌꯥꯝꯕꯒꯤ ꯏꯅꯥꯎꯅꯤ, ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ? ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇꯦꯗ, ꯍꯣꯔꯦꯟ ꯃꯤ ꯈꯔ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒꯤ ꯌꯦꯡꯁꯤꯟꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯁꯦ, ꯃꯈꯣꯏꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ꯫
ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯕꯨꯡ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯈꯤꯕꯗꯣ ꯅꯨꯡꯁꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡ ꯅꯪ ꯀꯞꯀꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯏꯆꯥꯟ ꯅꯪꯅ ꯑꯗꯨꯝꯕ ꯍꯥꯏꯗꯨꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯟꯅ ꯅꯪꯕꯨ ꯉꯁꯥꯏ ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯈꯤꯗꯥꯏꯅꯦ ꯏꯕꯨꯡꯁꯨ ꯏꯆꯜꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯗꯣꯏꯅꯤ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯅꯆꯟꯅꯁꯨ ꯏꯕꯨꯡꯒꯤ ꯌꯥꯝ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯍꯧꯒꯠꯂꯣ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯅꯦ ꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯈꯔ ꯁꯣꯛꯄꯤꯔꯛꯑꯣꯕ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯨꯔꯦꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯗ ꯄꯤꯔꯝꯃꯤ ꯊꯣꯏꯅꯨ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯆꯥꯏꯕꯤꯔꯝꯃꯤ ꯂꯣꯏꯔꯕꯗ ꯄꯨꯔꯦꯝꯕꯅ ꯊꯣꯏꯅꯨ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯕꯨꯡ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯔꯦꯜ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯏꯄꯥꯒꯤ ꯄꯨꯔꯦꯝꯕ ꯊꯣꯏꯅꯨ ꯂꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯦꯝꯕ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯄꯥꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯆꯥꯎꯔꯦꯜ ꯀꯧꯏ ꯑꯗꯨꯒ ꯃꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯆꯔꯩꯍꯜ ꯆꯔꯩꯍꯜ ꯊꯣꯏꯅꯨꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯄꯨꯔꯦꯝꯕ ꯊꯣꯏꯅꯨ ꯆꯔꯩꯍꯜ ꯆꯠꯂꯣ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥ ꯈꯟꯅꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯃꯔꯨꯞ ꯆꯔꯩꯍꯜ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯁꯦ ꯍꯣꯏ ꯃꯔꯨꯞ ꯂꯥꯛꯑꯣ ꯊꯣꯏꯅꯨ ꯅꯪꯁꯨ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯕꯨꯡ ꯂꯩꯀꯣꯜ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯃꯔꯨꯞ ꯆꯔꯩꯍꯜ ꯅꯍꯥꯛꯇꯤ ꯀꯔꯤ ꯈꯟꯕꯒꯦ ꯂꯩꯀꯣꯜ ꯑꯁꯤꯗ ꯐꯝꯕꯁꯤ ꯅꯍꯥꯛ ꯇꯟꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯖꯗꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯐꯝꯂꯨꯔꯁꯦ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯊꯔꯗꯨꯅ ꯆꯔꯩꯍꯜꯅ ꯂꯩꯀꯣꯜꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯂꯩꯀꯣꯜꯁꯦ ꯑꯩꯒ ꯑꯩꯒꯤ ꯏꯕꯨꯡ ꯄꯨꯔꯦꯝꯕꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯝꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅꯇꯁꯨ ꯂꯩꯔꯤ ꯆꯔꯩꯍꯜ ꯊꯣꯏꯅꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯦ ꯍꯥꯏꯕꯕꯨ ꯊꯣꯏꯅꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯖꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯩꯁꯨ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯁꯨ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯣꯏꯁꯦ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧꯔꯦꯜꯅ ꯏꯄꯥꯒꯤ ꯄꯨꯔꯦꯝꯕ ꯅꯪ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯔꯩꯍꯜ ꯊꯣꯏꯅꯨ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯄꯥꯕꯨꯡꯅ ꯀꯧꯔꯦ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯃꯔꯨꯞ ꯆꯠꯂꯨꯔꯣ ꯄꯨꯔꯦꯝꯕ ꯆꯠꯈꯤꯔꯝꯃꯤ ꯆꯔꯩꯍꯜꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯎꯅꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯀꯥꯏꯅꯈ꯭ꯔꯅꯤꯀꯣ ꯀꯩꯒꯤ ꯀꯥꯏꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯗꯣꯏ ꯂꯩꯔꯤꯁꯤꯗꯤ ꯊꯣꯏꯅꯨ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯦ ꯌꯥꯝ ꯐꯖꯩ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯂꯤꯛ ꯑꯁꯦ ꯄꯥꯕꯨꯡꯅ ꯁꯤꯕꯤꯕꯅꯦ ꯑꯩꯅ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯌꯦ ꯆꯔꯩꯍꯜꯅ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯔꯨꯞ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯃꯔꯨꯞꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯗꯤ ꯃꯔꯨꯞꯀꯤ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯃꯇꯝꯗꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯅꯤ ꯑꯩ ꯑꯃꯗꯤ ꯄꯥꯕꯨꯡ ꯁꯥꯗꯥꯟꯕ ꯆꯠꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯐꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡꯅ
ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯏꯅꯥꯎꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯄꯥꯈꯪ ꯁꯥꯔꯦ ꯐꯥꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯑꯩ ꯁꯤꯡꯒꯅꯤ꯫ ꯃꯔꯨꯞꯀꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨ ꯊꯣꯏꯅꯣ, ꯅꯪ ꯂꯥꯜꯂꯦꯗꯤ ꯈꯟꯒꯅꯨ꯫ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ? ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯔꯨꯞ꯫ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯆꯝꯂꯕ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯋꯥ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯏꯅꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩ ꯄꯨꯔꯦꯝꯕꯅ, ꯊꯣꯏꯅꯨ, ꯆꯔꯩꯍꯜ, ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯑꯣ, ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯧꯔꯦ꯫ ꯊꯣꯏꯅꯨ ꯆꯔꯩꯍꯜꯗ ꯌꯦꯡꯕ ꯏꯀꯥꯏꯔꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯔꯩꯍꯜ ꯑꯗꯨ ꯏꯀꯥꯏꯃꯟꯕꯅ ꯇꯞꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯏꯕꯨꯡꯉꯣ ꯆꯔꯩꯍꯜ, ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥꯗꯁꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯤ, ꯃꯥꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯈꯔ ꯏꯪꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯤꯅꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯇꯟꯕ꯭ꯔꯣ? ꯆꯥꯎꯔꯦꯜꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯨ꯫ ꯏꯄꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯍꯦꯛ ꯐꯒꯠꯂꯛꯄꯒ ꯏꯄꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯄꯥꯕꯨꯡ꯫ ꯑꯩ ꯄꯥꯕꯨꯡ ꯎꯗꯅ ꯀꯔꯝꯅ ꯂꯩꯗꯣꯏꯅꯣ? ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯨ꯫ ꯃꯔꯨꯞ, ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯨ ꯑꯃꯠꯇꯅꯤ꯫ ꯅꯪꯒ ꯑꯩꯈꯣꯏꯒ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯦ꯫ ꯇꯟꯖꯥ ꯆꯥꯕ ꯀꯥꯟꯗ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯨꯁꯦ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯃꯔꯨꯞ, ꯆꯔꯩꯍꯜꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯟꯒꯅꯤ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝꯅ ꯂꯨꯅꯁꯨ ꯇꯧꯖꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯇꯝ ꯈꯔ ꯃꯔꯨꯞꯀꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯃꯔꯨꯞꯅ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯅꯨꯄꯤ ꯉꯥꯡꯈꯔꯩ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯅꯔꯤꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯆꯔꯩꯍꯜ, ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯏꯔꯥꯡ ꯅꯦꯝꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯂꯩꯖꯁꯅꯨ ꯂꯩꯖꯁꯅꯨ, ꯏꯆꯥꯅ ꯂꯩꯕꯕꯨ꯫ ꯃꯍꯥꯛꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯖꯁꯅꯨ꯫ ꯃꯈꯣꯏ 3 ꯁꯨꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯁꯦ ꯀꯞꯀꯅꯨꯁꯦ꯫ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯀꯅꯤ, ꯏꯆꯥꯕꯨ ꯂꯧꯕ꯫ ꯑꯗꯨꯗꯤ ꯃꯔꯨꯞ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯃꯔꯨꯞꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯦꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯃꯔꯨꯞꯀꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯔꯛꯀꯦ꯫ ꯃꯔꯨꯞꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯔꯩꯍꯜ ꯀꯞꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯖꯍꯧꯋꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯆꯔꯩꯍꯜ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯡꯈꯔꯩꯃꯅ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯆꯔꯩꯍꯜ? ꯑꯩ ꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩ ꯎꯗꯕꯗ ꯄꯥꯕꯨꯡꯗ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯗꯕꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ? ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯀꯞꯀꯅꯨꯀꯣ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯉꯥꯡꯈꯔꯩꯃꯅ ꯆꯔꯩꯍꯜꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯁꯦ ꯏꯃꯥ ꯂꯩꯁꯤꯗꯤ, ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯁꯤꯁꯦ꯫ ꯉꯥꯡꯈꯔꯩꯃꯅ ꯊꯦꯝꯗꯨꯅ ꯆꯔꯩꯍꯜꯕꯨ ꯆꯥꯛ ꯑꯗꯨ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯉꯁꯥꯏ ꯆꯔꯩꯍꯜꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ?
ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯤꯟꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯔꯩꯍꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯔꯩꯍꯜꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯔꯩꯍꯜ, ꯐꯝꯃꯨ ꯊꯣꯏꯅꯨ꯫ ꯊꯣꯏꯅꯨ ꯐꯝꯊꯔꯗꯨꯅ, ꯆꯔꯩꯍꯜ, ꯑꯩ ꯉꯔꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯇꯕꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯂꯩꯕ ꯎꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯋꯥꯔꯤꯕ? ꯃꯗꯨꯁꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ ꯊꯣꯏꯅꯨ꯫ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯆꯔꯩꯍꯜ꯫ ꯑꯩ ꯅꯪꯕꯨ ꯀꯥꯎꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯉꯝꯗꯦ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯍꯣꯡꯉꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯐꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯆꯔꯩꯍꯜ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯣꯏꯅꯨ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯆꯔꯩꯍꯜꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯂꯨꯀꯣ꯫ ꯑꯩꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯐꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯄꯨꯔꯦꯝꯕ, ꯊꯣꯏꯅꯨ, ꯏꯄꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯔꯨ, ꯆꯠꯂꯨꯈꯤꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ, ꯏꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ 13 ꯆꯞ ꯆꯥꯅ ꯐꯥꯔꯦ꯫ ꯏꯕꯨꯡꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯕꯤꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯁꯦꯡꯕꯒꯤ ꯆꯠꯂꯨꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯖꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤ꯫ ꯍꯩꯃꯥ, ꯊꯣꯏꯅꯨ, ꯏꯁꯤꯡꯗꯣ ꯌꯥꯝ ꯁꯥꯟꯅꯒꯅꯨꯀꯣ, ꯑꯃꯨꯛ ꯅꯥꯅꯤ꯫ ꯏꯕꯨꯡ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ꯫ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯇꯨꯔꯦꯜ ꯑꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯌꯥ ꯌꯧꯗꯕꯤꯗ ꯃꯇꯥꯏꯋꯥꯏꯗ ꯑꯝꯇ ꯀꯨꯝꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯊꯣꯏꯅꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯕꯗ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯈꯟꯖꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯍꯤ 13 ꯁꯨꯔꯕꯅꯤꯅ ꯂꯧꯊꯣꯛꯄ ꯌꯥꯔꯤꯗ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯉꯥ ꯅꯨꯄꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯏꯕꯨꯡ, ꯏꯕꯨꯡ! ꯄꯨꯔꯦꯝꯕ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯆꯟ! ꯄꯨꯔꯦꯝꯕ ꯃꯆꯟꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯋꯥ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯏꯅꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯗꯨꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯕ ꯐꯥꯎꯕ ꯊꯣꯏꯅꯨꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯇꯝ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯔꯩꯍꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯝꯕ ꯀꯞꯇꯨꯅ, ꯄꯥꯕꯨꯡ, ꯊꯣꯏꯅꯨꯗꯣ! ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯉꯥꯡꯈꯔꯩꯃꯁꯨ ꯄꯥꯈꯠꯅ, ꯍꯥꯏꯌꯨ, ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ? ꯆꯔꯩꯍꯜꯁꯨ ꯄꯥꯈꯠꯅ, ꯃꯔꯨ, ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯔꯦꯝꯕꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣই ꯃꯐꯝ ꯑꯗꯨꯗ ꯊꯨꯅꯃꯛ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯄꯨꯔꯦꯝꯕꯅ, ꯏꯆꯟ, ꯏꯆꯟ! ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?
Imagi ibema lao ima nangbu kongi lao ima hujikti nachagi khongase nakhoi chatpagi pangal su leitre imagi nakta nushina changsinjabasu imabu nushina konjabasu ngamdre adu yaruye ima ichaga kainaba ngamluye ibungi ibema nang ngasi wariba phibam sibu karino nang nabungbu warabro ibung nanaune ibungbu warabo kaisu leijade hojikti ai ibungi nakta amuk hana sanaminabasu phanglaroi adubu aina leitrabasu aikhoi anigi phazaraba nushiraba leikhol adubu ibungna ising chaibiyu ko masi matangdi ibungna nanawai gidamak ningsingbiyu ipagi ibema ichana matam amada haikiba ichagi luhongbada ipana kari hapigani wafamsing ado ngasisu pabungi thamoinu ngasida lengdana ngagtuna thamliye thoinu mapi ira chenduna pabung handak mapok simbagi nachagi laibag asid ima pabungi nakta punsi ase nungaina layo haina tambiramje laibag thirabi nachai bungak piu ko aduga ima hanoba chahina lakpa matamda nachai hakna chananaba athum mahau kharada oirabasu nachai bu ningsingbiduna pubirau ko nacha mikubado wana ngai jaramge imana soidana purakani mafam masida nungtigi nangbu imana unaba lakaniye ima lakpigano nacha hojikti taibang miyoibana khoiga punba loinaba yaje nacha ibu chaunanabu yokpirakpagidamak nachana imabu yamna thagachari mapok khudingi nangbu ima hoina phangjage hojikti ai chatlage thoinu Charehalna tawfam khangdana machindu menduna kabliba matawadu ubada mahak thamoy yamna soklami Charehal ayamuk chatlage nakhoi nungaina layu ko thoinu ai nangna halakpa mikubada adumak ngaiduna laikhiniye adumna haigano Charehal aidi taibang miyoiba natre nakhoi gi punsi aduga aigi punsi asiga yamna khenakre hojikti nangsu nangi apamba lambi aduda chalo thauna phanna layo nasana nasabu gyan taw matam pumbada nangi nachanupi thoinu leirami haibisi matangdi khobiganu ko masi hairam laga makhoi mari maktada yenglam laga aroiba bidai piram laga mahak irol nungda amo lairemba duga chatkhirami